Marupsing Sikhraba matungda sumiyoi kharadi malem asida sauna impact pirammi. Makoina Sikhraba su makoina tawzaramba honazaramba mayam aduna makoigi waridi adumak aikoina ngasi su linari tanari mutpa naide. Makoi asibuni legend gi mingthol piduna sakhangnaribasi. Taseng niyam foruma miyoi oirabasu asiba haibzalaglagadi michang mikhai naide adumak laushinki. Aduna ngasigi video asida adugumlaba yam nganna laikhidraba India hariba lebak asigi legend manga khakki maramda samlapna khangminasi. Mi amagi magunsi makoina tawramba chatlamba honazramba mayam aduna lepnai. Aduna haizaraktaruba miyoi asigi oinasu makoina honazrambadagi horaga kamdauna laikhidabno haibna chingbasing video asigi matengdagi aikoi punna khangminasi. Number 5. APJ Abdul Kalam. Ngasi aikoina Missile Man of India hariga khangnariba Dr. APJ Abdul Kalam mahak asi chamna punsi hingba pamjaba ngami amagi imungdagi horakhibani. Angang oina mahakna tamliba mahi asitabu mafung fana tamba fangnaba haiduna nungtigi ayuk nganna hogatuna pausi yenba chatlamlibani. Mazdagi pausi nungtigi pabasu fangjaki mahak onda gyan losing ningthina nungtigi fangba ngamlammi. Matam amadi engineering college ta tamnaba sel fawba leramdribani adubu mahak honabdi lepkide. Mahakna DRDO amdi ISRO da thabak tawringai India gi ahanba missile program mai pangnaba honabda chauna tengbangki. SLV-3 satellite launch tawbde horaga program 2 nuclear test na singbasingda mahaki contribution chauna yauki. Mayam asdagi kona thangda Missile Man of India gi mingthol pikhribani. Bharat Ratna Award, Pioneer of India's Missile Technology, Youth Icon known for simplicity, amadi Larik Taraga manga henbagi author su oiramlibani. Saklon yamba miyoini aduna mingthol kya amasu piri. Khangjinba yaba amana mahak asi India gi oina taraga mathoirak suba president oiramlibani. 2015 gi July 18 numit asda mahak Shillong gi IIM ta lecture piringai cardiac arrest torki. Thindadana Bethany Hospital da puki tawdabu mahak kanba ngamkhide. Mahakna sidringai mikup kharagi mangda mahakna stage ta leptuna mafam aduda leiriba angang singde spare oiba wahisingna lecture piramlibani. Haininglibadi mahaki aroiba mikup adu fawba mahakna yam pamjaba teaching hariba profession asiga sagonaringai laikhidavani haibasini. Number 4. Krishna Kumar Kunat. Mahak asi 1963 gi August 19 numit asda poki. Miyamna disamna KK harga hendokna khangnabani. KK na Bollywood music industry da kanamatagi support yauduna haibdi mahakpu XYZ amna backing pidna changlakhibani. Mahak reality shows amata su yaukide. Advertisement kya da mahaki khonjel bu miyamna hanjin taba phangki. Report amna hari Bollywood te khongdarak tringai ad jingle lising kunthraga manga hena sakhi haibasini. Masigi matung Bollywood te changlakhi amadi matam madugi oinadi mahaki khonjel asita putana khribani. Ngasi su mahaki isai sing myoi millions kya na dumuk pamna tanari. Mahaki iconic oiba isai khara harigadi tadab yaro khuda jane zara sa amadi tu zo mila asina chingba panba yai. Mahaki isai sing controversy ama fo oikide sumnatagi asengba music ki mahaw adu miyam da fanganki. 2022 gi May 18 matamasda mahaki sahi 62 sure. Mahak Kolkata da concert ama pangthoklingai mahaki haksang hanagum oirakhide haibdi sathina warakki. Report singna haiki madudi mahak yam severe oiba heart attack mayoknaki. Warning amata piramdana full energy da performance piramba misak asi laikhiramde. Mahakna manung matam satna laikhidaba asda industry pumba ngakpo ikhribani. Number 3. Kalpana Chawla. Haryana gi ampikpa tawnamdagi horaktuna kona thangda astronaut orakhiba Kalpana Chawla gi wari asimakti ngasi so ngakpo oribani. Mahak 1962 gi March 13 ta poki. Angang oringai plane ama pairakpaga chenthokutuna yengjarami. Mahak so atya mathaktaga paiba fanglagadi haibasi mahakidi manglan oizaki. Mahak US te aerospace engineering tamlami amadi NASA da join tawsu fangjaki amadi finally space yawbasu ngamjaki. Adubu laibak thibani. 2003 Columbia Space Shuttle STS-107 mission asi re-entry tawnabu honaba matamda technical failure oirakpadagi mahakna tongliba shuttle adu machet kya thokna kaitharaki. Thaudok asda Kalpana Chawla amadi mahakka loina duna chatminariba crewmate taruk yauna mafam adumaktada punsi loisingirami.
Masigi yam thamoi sokpa paw si tabda malimgi mipum khuding angakpu oina khribani. Adubu India gi thauna fabi singi puwari yenglakpa matamda Kalpana Chawla si thabi yaroidaba misak ama thodok asdagi ohelakhi. Number 2 Divya Varti. Mingasi late 90s matamda pokpa miyoshingnadi ningkhina khanglomgani khalli. Mak 1974 gi February 15 da pokhibani. Devyana cinema gi lamda kana amatana lamba tawba ngamloidaba mawng amada yam thuna popular oirakhi. 90s ki matamdadi almost Indians khudingna mahakpu khangnaki habda laloi. Sumnatagi sahi taraga taruk surukpa matamdagi horaga film gi damak sign tawba hokravani. Aduga sahi taraga nipandagina taraga mapan surukpa swaidadi India gi oina sel khwai wangba actress Divya Varti no oirakhi. Chahi amgi manungda film taraga ni thoi hena saktam langduna release su tawki. Masi angakpa natra. Mahakpu saktam langlabadi blockbuster adumak oi haiduna Queen of Blockbuster gi mingthol su piki. Mahakna Telugu amadi Tamil gi cinema da su mai pakna film kya kungki. Adubu 1993 gi April 5 numit asda Mumbai da leiba mahaki apartment amagi balcony dagi tarakhi. Official oina mahakna soirubdagi khangaudana takhibani haina report firaki. Adubu mahaki fans amadi media house kya na theories kya thangalaki. Ngasi su mahaki misigi chap chaba maram fangba leitri. Matawasumna Bollywood ta Sushant Singh Rajput amni tongan be actor singi misigi maramda mystery oiduna ngasi su leiri. Subnatagi sahi taraga mapan khak surokpa matamni Bollywood ki oina khwai tungi asa leiba nupi asi Sikhraba. Hozika mu iramda masigi mingamgi maramda aikhoi punna khangminasi. Mahak asi nationwide star oidrabasu Manipur digital cinema gi oinadi maming leiba misak amani oinam Sanou. Mahak Imphal gi Pisumthong oinam lekai da poki subject to correction mahak sumnatagi actor amanati. Mahak shaklon yamna yamba misak amani. Actor, director amadi producer su oiramlibani. Tasengnamak mahak asi aikhoina one man army ni habiai. Aduga marupsing Manipur digital cinema na developing stage ta laringai Oza Sanou gumba mioisingna mangnom chatta punabu honabada chauna tingbang khribani. Amadi mahak asi yam natural oiba acting style gi damak aikhoini hendokna sakhangnaribani. Mahaki maming leiba film khara pallagadi 1996 ta super hit film oikiba khongsat ki series sing, 2006 ta release tawkiba Best Friend, 2008 ta release tawkiba Ayingba Lainam Mona Lisa asina tingba panba yai. Hauzik aina panjakriba film sing asi chumnagi film amanati. Modern Manipuri cinema asi oiraknabu honabda awanba purakhiba film sing ni haibi. Adubu laibak thiribana mahakna sahi nifuguhumdui surokpa matamni 2010 gi August 13 numit asigi pung 12 makhai tarakpa matam asida ma masagi motorcycle thoduna chatlingai lambi gi accident amadagi lekhite. Adubu mahak lekhidrabasu mahakna mangzramba kya ama mahaki masanupi ithoi oinamna mapung fanabu honarakhi. Khangjin biai ithoi Manipur film industry gi oinadi prominent actress amo oiribani. Aduna mahaki legacy ngasi su mutpa naitana leiri. Mathakta haizikriba legend sing asi ngasidi aikhoigi irakta leitre. Adu moinamak makhoigi legacy adudi ngasi fawbasu kana amatana mhut chinba ngamdre. Wari asina haininglibasi karisu nati punsi haibase tamba ngamde. Apikpa chauba inakunba lairaba punmak ase asiba haibasda laklagadi amatoi. Aduna sirba tungda mioi ama nitana habdi mioi khuzuk kharatana oiragasu ningsing honaba hinglingai da ikoi karigumba kharadi tawba tai. Mathakta haizikriba mioi sing asinadi nang ai yauna mioi lak kya da inspire toramlibani. Video si informative oi khalagadi channel asi makha taba video singi damak subscribe tawshinbiyo haizari. Mathangi video da muk thengnarasi masi thamjaraga ngasi gi oinadi mayambu tike facts na kainanabgi tanja du lawzari.